Folktale Manipurbu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba phunga wari macha paurongna chingba kaya ama puzarake. Amadi mayamna nungcbiduna channel asibu like, subscribe amadi share tawbasu kawbidanaba haijari. Isusa nakhoi pumnamak suna laklidana lao phunga akoibasida koina phamnaro. Ngasiga wari libase numit kayani sudoino. Iben wari ahum numit humni iben makha tarakle. Phare isusa ngasidi Ningaichaoba angang haiba wari ase taruko. Khungang amada mathauna phaba suba nomba yamna kanba matai manau chauren kauba nupa amaga chaubi kauba nupi amaga leirami. Makhoi matai manau se khungang amada wata padabi ama masing thiyu haibada makhoi dasu miyamna masing thirami. Makhoi anigi mapari ahum chaning bata pizai hazabata sethali makhoi ahumgi watanabata sili macha singi wathandabata nattana makhoi anina macha singbu karida sohi kadage kupna wana senajai. Asum matam khonglei tung inna macha nipa aniti mahai masing tamba yari haiduna government ki school da ming chanbiri. Macha singi damak boy kolom pencil pathap lairik tambagi machak suna leibi. Mayum dasu tonganba lanai oza nektuna macha singbu school gi awatba mekhatba oina lairik tamhalak lambi. Macha nupa atomba aduti chahi matang sudribana wakhal lawsing watlibana lairik tamhandri. Atomba machadi sanabana mathau oiri. Chauren chaubina macha singi damakta school hap tharakpada chanaba haiduna tan hawai nungai piyi. Tiffin macha da hapiduna puhalli. Macha singi masam mana ningthina kakpi. Masam sanghandi taru tanan macha singbu set chahalli. Macha singbu numit khudingi ningthina lumbu saraba isingda iruzabiduna taruba school gi phurit khongrau khongup sechan chasanduna upiduna makhoi chauren chaubi anigi manungda asangba amana school da thinbi. Pikliba wakhal lawsing mapung phadriba macha singbu school chatbagi hainabi wakhal pokhalli. School dagi macha sing halaklabada anauba aphaba phurit khongrau hungtokpi. Macha singbu asaba chak henzang sangomna chingba pithaktuna mabuk sihallamdi. Macha nipa atomba gisu karisu wathallamdi. Macha nipa atomba kaubase yamna Ningaichaoba angang haibadu oirami. Mama mapa mahakbu yamna wana hek thembi. Themba yaroidaba ningai piba ngamloidaba ningai taubadagi phuba phauba yaukrabani. Mayamba anina school chatbada masu school chatkani haiduna atomba ningai kanna taubadagi thembada upai leitraduna school mayamba anika makhut samna handuna thenbirami. Ningaichaoba angang tombasu mayamba na tamliba school dugi angang singi marakta yauri. Ngaihak leirabada tombadu mayumda ningai taubagum tauba haurakli. Uton ahobada samu nithallu haibagi ningai gumladuna lairikta ozana taglakpa illoi iroi hairakpa adu taraga iroi piyu haina ningai taurakli. Lairikta yaubani se masi oiro haiduna lairik adu pirabasu sinati haiduna kapli. Achapot piduna themduna yengi. Iya hek yadraba angang mayam lairik taubadasu kaibadagi oja nupa amana namduna mayumda thinbirage. Yumda mamada laihanduna sanaruko. Asum thembiduna thambada tombadusu kappa wabagi tanja sarubadagi yaduna mayumda thilaklami. Tombagi mayum yoraklabada school thabirakinu hairamlaga school da hankhari. Matamna asum purakpana macha nipa anido sanjen sangak ngamlakli macha atombadusu school kadaba tawti
ꯃꯤꯡꯆꯜꯂꯨꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯕ ꯃꯇꯝꯅꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯣꯡꯃꯇ ꯁ꯭ꯀꯨꯜ ꯂꯦꯞꯇꯦ꯫ ꯑꯇꯣꯝꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯅ ꯆꯠꯂꯤ, ꯅꯣꯡꯃꯅ ꯏꯐꯣꯡ ꯐꯣꯡꯅ ꯃꯃꯥ ꯃꯄꯥꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯀꯣꯛ ꯆꯤꯛꯏ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯆꯠꯇꯦ꯫ ꯅꯣꯡꯃꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯤ, ꯆꯠꯂꯒ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯤ ꯆꯍꯤ ꯑꯃꯠꯇ ꯄꯨꯠꯊꯗꯅ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯖꯔꯝꯃꯤ꯫ ꯑꯇꯣꯝꯕꯗꯤ ꯆꯍꯤ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯄꯥꯁ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯗꯨ ꯃꯃꯥ ꯃꯄꯥ ꯊꯦꯝꯗꯨꯅ ꯆꯩꯗꯨꯅ ꯐꯨꯗꯨꯅ ꯃꯈꯜ ꯃꯈꯜ ꯃꯥꯕꯨ ꯐꯅꯕ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯏ ꯏꯁꯨꯁꯥ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯅꯤꯡꯊꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯍꯥꯏꯕ ꯏꯟꯕꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯖꯗꯨꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ ꯊꯕꯛ ꯐꯪꯖꯗꯨꯅ ꯃꯍꯩ ꯆꯥꯖꯔꯝꯃꯤ꯫ ꯑꯇꯣꯝꯕꯗꯤ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯗꯨ ꯐꯪꯖꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯇꯩꯃꯁꯤꯡꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯈꯔ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯩ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯇꯣꯝꯕ ꯋꯥꯈꯜ ꯏꯈꯜ ꯈꯟꯗꯕ, ꯅꯤꯡꯉꯥꯏ ꯆꯥꯎꯗꯅꯇ ꯂꯩꯕ ꯃꯃꯥ ꯃꯄꯥꯗ ꯄꯤꯌꯨꯇ ꯍꯥꯏꯖꯕꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ? ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯗꯨꯅ, ꯑꯣ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯑꯩꯁꯦ ꯅꯤꯡꯉꯥꯏꯗꯇ ꯐꯪꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦꯀꯣ꯫ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯇꯧꯔꯝꯂꯕꯗꯤ ꯏꯌꯥꯝꯕꯅ ꯇꯣꯂꯣꯞ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯇꯩꯃꯁꯤꯡꯒ ꯂꯩꯃꯤꯟꯅꯕꯒꯨꯝ ꯑꯩꯁꯨ ꯂꯩꯕ ꯐꯪꯂꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯥꯏ ꯇꯧꯐꯝ ꯏꯃꯥ ꯏꯄꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯦꯗꯣ, ꯀꯅꯥꯗ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯒꯗꯧꯔꯤꯅꯣ? ꯐꯪꯂꯔꯣꯏ ꯈꯜꯂꯛꯂꯕꯣꯏ ꯃꯊꯪꯇ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯞꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯎꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯃꯆꯥꯅꯤꯄꯥ ꯇꯣꯝꯕꯅ ꯏꯃꯥ ꯄꯥꯕ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯏꯟꯖꯗꯨꯅ ꯇꯧꯖꯔꯝꯂꯗꯤ ꯏꯃꯥ ꯑꯩꯁꯦ ꯏꯌꯥꯝꯕꯁꯤꯡꯒꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ ꯏꯄꯥ ꯑꯣꯏꯕ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯒꯤ ꯅꯤꯡꯉꯥꯏꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯅ ꯑꯇꯣꯝꯕ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯆꯥ ꯑꯍꯨꯝꯕꯨ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯁꯦꯝꯂꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕꯗ ꯋꯥꯔꯧꯔꯛꯀꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯥꯁꯤꯗꯤ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯇꯣꯝꯕꯅꯤ꯫ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨꯁꯨ ꯅꯪꯅ ꯀꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯑꯁꯦ ꯁꯦꯝꯒꯠꯇꯨꯅ ꯍꯣꯠꯅꯖꯔꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯇꯣꯝꯕꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯉꯥꯏ ꯆꯥꯎꯕꯒꯤ ꯃꯍꯩꯗꯤ ꯁꯤ ꯑꯣꯏꯔꯕꯣꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯥꯛꯂꯕ ꯑꯇꯣꯝꯕꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯂꯩꯕꯨꯡ ꯐꯝꯂꯒ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯉꯁꯤ ꯂꯧ ꯎꯕ, ꯁꯤꯡ ꯆꯟꯕ, ꯑꯃꯣꯠꯄ ꯊꯕꯛ ꯀꯌꯥ ꯁꯨꯗꯨꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯤꯕꯁꯦ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯣ ꯑꯣꯏꯔꯛꯄꯗꯒꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯁꯨ ꯅꯤꯡꯉꯥꯏ ꯆꯥꯎꯔꯨꯅꯨ, ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯊꯋꯥꯏ ꯌꯥꯎꯖꯧꯀꯣ꯫ ꯅꯠꯇ꯭ꯔꯗꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯖꯅꯤ, ꯋꯥꯖꯅꯤ ꯇꯠꯇꯅ ꯇꯥꯛꯄꯤꯈꯤꯌꯦ ꯏꯁꯨꯁꯥ꯫ ꯏꯁꯨꯁꯥ, ꯉꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯅꯈꯣꯏꯁꯨ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯧꯀꯣ꯫ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯇꯥꯛꯄꯗꯤ ꯂꯥꯏꯋꯥꯅꯤ, ꯑꯣꯖꯥꯁꯤꯡꯗꯤ ꯂꯥꯏ ꯒꯨꯔꯨꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯧꯒꯗꯕꯅꯤ꯫ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ, ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯗꯨꯗꯇ ꯑꯊꯣꯏꯕ ꯃꯤꯍꯦꯟꯕ ꯍꯥꯏꯕꯗꯣ ꯉꯝꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯕꯦꯟꯅ ꯇꯥꯛꯄꯤꯕ ꯏꯟꯖꯒꯦ, ꯏꯕꯦꯟ ꯆꯠꯆꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ, ꯉꯟꯇꯥ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ꯫